ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯚꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯏꯔꯥꯏ ꯅꯨꯃꯤꯠ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ 14ꯒꯤ ꯑꯄꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯖꯅꯕꯒꯤ ꯁꯤꯛꯋꯦꯁ ꯑꯣꯏꯕꯤꯅꯕ ꯍꯥꯏꯖꯔꯨꯕꯗ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯀꯥꯡꯖꯝ ꯔꯥꯙꯥꯀꯨꯃꯥꯔ ꯁꯤꯡ, ꯔꯤꯇꯥꯌꯔ IAS ꯀꯃꯤꯁꯅꯔ Art and Culture Government of Manipur amadi ngasigi asiguma thoram asigi president gi phampham langda lingsin biriba ikai khumnajaraba aigi khurai bongo bi ki wahengba playwright amadi guest of honor gi phampham langda lingsin biriba asinba thabak thoram kya kai thoktuna aigi asigumba thoram asida saruk yabiyu hai na haijaru matamda harauna lingbirakliba ningwaina panjarabada makon mani nong saba assistant professor Manipur University of Culture amadi ngasigi ai asigumba wari masagi lari asigi masak tapi gadaba ningwaina panjarabada Sri Laisram Memo Singh, writer amasung critic punapu khulona khurumjari aigi wari macha 14 lari asi ngasi dagi sahi kharage mangda idana type setting haidi mayek nambi naba hana sinajagrabani adu mayek nambi gadawa inau dona magi ju thwa asin ba kya laibidagi matam khara namjan dana laigre aidi atopa lamjan bada aigi hanagi khuidu xerox toraga puraga moida namalage na thorang torko matamda paw malae aigi like to type setting to loire sadodi yamna phare na chalaga proof lawraga loisalaga haiba larik si puthokna basem chajabani aiji hamada aigi simpam tang haijage aiji Jawahar Navodaya Vidyalaya Ukhulda oja oijabani adu kalen suti tholopagi May June gi matamdida thabaksi jathaba loisalakpa timing da kangki irang ji lakpadagi loisanba ngamdre adu aina press da proof lobo korpa loi loiraga silai chen nambiro ai ti chattaba yadre na chat khulda dum chale unda chakra matungda larik chen namba loire na paw haibire do bagi tanjadi phangdana matam khara leure ada adakki ningtham dagi suti khara phangmajida larik bagi tanjaji lawjabani matam yamna sangna phangjate khatianna phanguda khara athu athuna tawre aduna tilhaningba yawaningba mi kyaso ati kauthopa natraga matam chana haiba ngamdabagi mi kharaju pauji yon bangam jate aigi wari macha ji mapung wena aina yamna haire sing hadana ijabanate aigi wakhalda korokpa koigi khonai asida thenariba thodo watho sing taroga ai kai bakhardi ining bagi wakhalama leijai adi masiti wari macha wena puthokpana hena phagani haiba wakhalon di thumjarga jabani aigi handakki wari macha asina wari macha gi hena manga sabo wari macha ni maslari asigi afa phatta nungai taba dudi horen lari masak tapi gadaba oja me mona haibira kani mapungena ngasigi aigi thoram asida lengbir liba paipana muna lari si copy amamtang lobiraga masi soidana pabiu paraga larik chiki afa phating matangda karigumba paw hona bayaragadi phone da natraga thengnawa matamda larik chiki maramda comment pibiragadi yamne na nungai jagani masi haijarga punombo khurumjari